Somdana Sinthadu mapanda laiba car parking aduda garidu thanamlaga makut namana bag tu pairi aduga ye thamba makutuna phone du kanaguma amaga wari saraduna office room da chalammi office ki gate meada ice cream yolaga leramliba nupa aduna Sinthabu ubada kaurai Samna hey miss good afternoon Sinthana good afternoon Sam Sintha nupa aduda momon noklamlaga changlakle aduga phone du pocket da hapsinkhre machu tana tanan ba office ni straight ta chatlaga left side corner da magi phumpham adu lairibani hathwa tu changlaklaga magi seat tu da phamlaga PC du on tawrami maga thangnana phamliba reporter luching du sat mangolom do ansindunda chair du manak tamna wheel du ga kaiga changsilai Luching du Sinthagi table machi da makut namana pharaga hey dear any good news Sintha du magi anok tu upsilaga pen nama paikhatuna makhum hangdui aduga khunam duna chujainena tariba masam du yepo yep boy inkhatli aduga luching de yenglaktuna hairi yeah I've got a great news Saribotho gi masunupa yai ngasi jail dagi thadorakle I told you chai tara dagi hena leiroi haidro Luching du pisumani du samjinaraga mamit ka laukthokdana cheptakna Sintha de yenglaga momon noklei Sintha du mana pairamba penduna Luching ni makok tu da thomlaga hairi karino angauba Luching mamit tu khangkop guplaga nang nayam nusijaba misagama nanakta laklabanina nupi se kuina laisagadaba mandrebu Sintha haifetang Luching de yenglamlaga notes da kari no khara penduna ina nganglai Luching wathi tawnu ko aina pamena mana I pamro aina hekta mangonda namlei leisinba yabro aise nupi ne pamena bu hekta phongdo uyaribraba napsada bawado ngakano Luching du phamlamba chair duga punna magi cabin mapada sat hanna hairi khangzare bema horendagi acting horudoido khondu kitang kan khibana thangnabada phamliba staff sing du haifet tabadagi punna Luching romda yingai Luching du kaisu tawdaba saraga PC romda mamai du leisinkhre Sintha su kari no khara iringai talaktuda magi mail da message amalai hangdoktuna yenglubada asumna tharaklami You have to be very careful yaidu asaw halam kiroi Sauri nena khabada mo attack tawkhini ko khaba haiba nupa du su nangna khangni duni yaina magi su mapa hatlena leiribani Sinthana mo mail du gi reply du pirami Hoi sir ai fanaba singe aina su yaibu checksina senagani we'll talk about this later Phone du magi bag manungda hapsilaba matung PC du da magi office ki site tu login tawrami Kanglaipak Mirror haina Imphal City da khwaidagi maming chatpa Daily newspaper amagi reporter oina Sintha thabak purami Somdana mikap ama tumraba matung phamungda mamit phagli yai mikap thorai makhut yeduna mamit ani du haifet noiraga Man hibliba phamung adugi opposite wall da thetliba mioiba khoigidi tana thanaba yadraba miding phamama oiriba gari aduda munni yengli pungsu ahum taramle ngasaidagi side table da charge tawraga thamliba laptop tu sat hangdoktuna wifi connect tawrami khudakta Imphal online store dagi mobile along with sim yawba ama order tawkhre yaina 30 minutes ki manungda yorokani haibanina ai coffee thangninge ongta sem lokige laptop tu haifet pham mayaida thamlaga chairaga leriba blanket tu haifet tasinduna phaglang romda insilami nakanda leriba mingsel achaubaduda masadu haifet yenglaga hiblubagi phariba masamdu amuk semjili mingsel aduda momonok silamlaga magi room adudagi thorai aduga kitchen romda changlaga coffee maker du on tawi Machine du on tawo makhol tabada maning thonglomda thabak toramliba lakpadu chinsilai lakpana ibunga masa coffee thakki haibra kakada haibi yadro nangbo yaidu coffee mak adu pairaga machine du off tawna hairi kaigino kaka isana ngamba thabakti isana dum tawni thabak masa masum tawbaisu kakada haileredi loireduna
Asi haiduna nokfet tauramlaga magi karomda amuk chatkre. Lakbasu harauna maning thonglomda ngang-ngangdana thoklei. Ibungo si ataangbani. Hauna lonchat piklingaidagi fazana tambikibanina ngasisu niti niyom kaidana chatkani haibasi aigi thajabani. Coffee mug adu paina yai balcony romda thoraktuna nakanda lairiba swing chair aduda phamlaga makhong namana floor duda tapna induna hairaga hangsit langli. Coffee du anira ahumlak chingduna nakanda lairiba mayung chapna wanglaba table macha aduda coffee mug adu thammi. Masadu sum haina karigumba khara ningsinglai. Maitrabak shopping mall gi basement da leiba parking lot ni. Matay manaw ani khag makhoi gari khamibadu tamna chaliba adugi manakta yaisu asawba magaloinena changlaktuna magi revolver du lauthoklaga aim tawduna hairei. Ngai khohan khongphom ama lengbada nathwai mangle khango. Matay manaw ani du onthoraklaga yam ngakna yaidi yengduna hairei. Nupaduna ibungo karino nangna tawribado aikoi si kanano khangdabra kari pendaba leibagi aikoida adugumba thabaktu ulaklibano. Yai asawbana mamittu mai hauna ngangle ningamdabagi chainaga loinana hairei. Aigi imaga babaga karigidamakta nangna hatlibano ambush adu nangi plani haibase ai proof ka loinana phanglabani. Nupadu thausadana noklaga nang isagumbani ai angang manaba lemde aigi lambi thado nangi ima babaduna aibu kayara ikaiba piki nang khangbra ha aibu jail da fau ira leitana namsinkhibani adugi sumathakta aigi chawro project amabu mana munkhibagi para tambibani. Khudak aduda yaina phingna magi revolver maningduna nupadugi mamaiduda thazilami. Nakanda lairiba nupiduna nupadubu ngaklaga sauna hairei. He nangmi usitribara mayam tanaba laubada nangi chenpham leroi khango. Nupadu nokmi magi nupibu inthoklaga hagwalai. Tumilayo mafom sida lairiba CCTV singse mathau tawde khanba kok yaudaba angang ni. Asi hairaga chimban mayada tarakliba I kharadu sitoi. Yai asawbaga loinana amuk nupaduda revolver du aim tawraga hairei. Aigi ima ipa hatpagi lamandi khumlamdana toklaroi. Asi haibaga awang thangba adomdagi silencer yauba nomay ama kaplaktuna khudak aduda nupadu haithaki. Madu ubada nupi adu kanna lauki amadi mahaksu thangnaba mikuptuda atopa maru amana panduna amuk mafam aduda aroiba mikup oiki. Khudaktuda yai mafam marang khangdana chenkhibani. Main gate dagi calling bell hauna khingakpa adu tarakpada yai manglandagi taibung phauroktuna sor sang na holaga mamit khangpang pangthorei. Mamaisu humangtana pik thalamle swing chair dagi kumtharaklaga gate lomda onduna laurei. Ai thorage leramo. Magi kada changlaga tawalamana mamaitu haifetei thoklaga hathu gate lom tamna chenthorei. Magi fingerprint tuna gate tu hangdokle. Ngasai order tawkiba phone dugi delivery lakpani. Gate lon silamlaga phone du pusinduna mangonda thariba sofa duda phamthai aduga box tu hangdoklammi. Mobile du lauthoklaga sim card tu fix tawraba matung activate tawre. Tanja duda gate adu hangdoraklaga car ama thausilai aduga parking lomda khangkre. Yai yam ngakna mathanta hawatuna soli. Gate sidi kamaina hangaiba sintha natrane hosikidubo. Sinthadu gari dagi kumlaktuna yaina lepadu uhure manakta changsilai aduga hairei. Kaino adungakni yingliduna. Yai magi maithongdu normal oiba sakfamda amu hongsilaga sofa duda amu phamthai. Yaina gate sina kamaina hangaino nangde. Sinthasu atopa sofa amada phamtharaga bag tu nakanduda thammi. Sinthana Sarga aigagi phone da gate sida software ama fix tawraga app hapane. Phone dagi function loini yai amadi mapanda thamliba CCTV camera sing mobile sida loina ui. Yai du pisumani du suklaga. Adudi aina family si nanga side yengliro.
Sintha momon noklaga e sangjade mo thabak aruba magi ngihak yaurubani nang phone do hosik leiriro yaina hoi hosikta delivery toromane Sinthana adudi ai app se transfer tawbige aduga nangi phone da su activate toromge fingerprint to namthok namsin tawdrasu yanaba yaina phone do Sintha da pirami Sintha su phone do paiduna kei no changduna operate tawri tanjaduda imungdagi ibothoi su thorai aduga masu sofa duda phamthei ibothoina halaba nupi macha nangso Sinthana hoi sir nadagi phone ama leirami aduda aina gate ki software do activate tawbige toromani ibothoina hoi sigi maramdadi nangna hena khangbanina fasana nabungda tao aduga ne sana yom sidagi mapan thoke hairabadi pubuda in detail fasana hairaga thokadabani ko aikhoi yeknaba yami nangna hena khangliduni yaina hoi bubu adopo aini yom sida thabak thorom khuding makta yengsinnaba mi khara thamba pame kitchen gi su nupi ani hom thamningi kaka su wazarabanina fasana makhoibu yengsinnaba oina lejarasanu ibothoina isuna hairibado yamna phai adubu luri base thajaba yaba mi thibasi araiba thabakti oiroidori Sinthana marak thalai sir yaragadi dadana pamliba mi singdo aina thajajaba mi oina thambada kaigadra dadagi motsu haibiyo yai Sintha da yenglaga nangna thidoba thajaba mi duna kamaina fai natraga trustworthy oi lepkadoino Sinthana dada leitaba numit adudagi ngasi faw aisu yumse dadagi damak ngak senduna mateng tawjarakli amadi yumsigi mikchat thinaba thabaksu ai amata tawjarakti aidi miyamna adum social media da uriba khangliba reporter macha amadi oiri aduna aina karigumba fattaba thaba ama torokpa matamda viral hekta oigadoribani aina koina chatuna thingnajarakpa thajaba yaba mi kharadi adum lei adugi haijabani dadana thajabidradi akaiba karisu leijade anauba mi ama thajaba thamba haibase khara luna thokadra khanjabani ibothoina chumi nupi macha sina haribo wasi sana nangsu munna khalu yai ngihak tuminna lei aduga tapna hairei fare dudi kitchen gi nupi ani aduga security oibiyaba mi ani plus bodyguard oibada matik chaba mi ani amaga punna makhoi taruksi Sintha nangna silo aduga ne karigumba soraklabo matamdadi aibu phatte haiganuko Sintha du yaidi yenglaga hoi masima aina risk purage adudi ai amukta kare changjarokige asi hairamnaga magi room da changkhre ibothoina yaigi lengjumda makutu thamduna hairei masida ka hena khanjingano Sintha si aina masak munna kupna khangi makok yamna wangba thajaba yaba angangi yaina mapugi makhutu tapna pairaga hoi haiba matagum mangaktu nomi numidangi matam yorakle magi thabak pomba taunaraba matung chai sing chanaba loiraga Sintha du mapan thoraktuna garden leiba adomda tapna changai layoiraba champra pambi makhong aduda semliba wagi phampham aduda tapna phamthei ichik chiklaba ahing amana amabu unaba ngamdraba matamni leitengi mengal sing aduna ahingi phajaba adubu masek mangal naina uhalli miyoiba kayagi thamoibu inghanba ngambi nongdol thaki thasa mahaksu tamna leiriba thawan micha kayaga pukmen pangmenari athapada khongliba kausing haro haning nonangi khonjelna ahingi phajaba sigi mathakta surgi pom naina malangi tanthada leinam yenbagum yeli angawa malang mahakti upal wapal singda khana bahoge matagum changsin duna laknari sauribra natraga thawaina tauribra upal sing adugi usakaya sing aduna angawa malang mabu talibra khangde haina humna ngausinnarakli
ꯄꯤꯛꯇꯛꯅ ꯆꯞ ꯃꯥꯟꯅꯅ ꯄꯥꯛ ꯁꯟꯅ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯤꯟꯊꯥꯒꯤ ꯇꯁꯦꯡꯅ ꯎꯔꯣꯛꯀꯨꯝ ꯉꯧꯔꯕ ꯈꯣꯡ ꯑꯅꯤꯗꯨꯅ ꯇꯞꯅ ꯊꯝꯗꯨꯅ ꯏꯪ ꯏꯪ ꯂꯥꯎꯕ ꯊꯃꯣꯏꯕꯨ ꯇꯞꯊꯍꯜꯂꯤꯕ ꯅꯥꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯃꯣꯃꯣꯟ ꯅꯣꯛꯂꯤꯉꯩ ꯇꯥꯂꯛꯇꯨꯗ ꯇꯨꯡꯗꯒꯤ ꯌꯥꯏꯅ ꯇꯞꯅ ꯀꯧꯔꯛꯏ, ꯁꯤꯟꯊꯥ, ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯣ ꯅꯪꯗꯤ? ꯃꯤꯑꯣꯏꯕꯒꯤ ꯄꯜ ꯋꯥꯡꯕ ꯂꯥꯟꯅ ꯃꯤ ꯇꯥꯗ꯭ꯔꯕ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯔꯨꯕꯒꯨꯝ ꯅꯣꯛꯃꯤ ꯇꯧꯖꯔꯝꯕ ꯁꯤꯟꯊꯥꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯋꯥꯡꯂꯕ ꯆꯤꯡꯗꯣꯜ ꯑꯃꯗꯒꯤ ꯇꯥꯔꯛꯄꯒꯨꯝ ꯈꯪꯕꯣꯏ ꯀꯔꯤꯕꯣꯏ ꯃꯁꯥꯗꯨ ꯂꯦꯡꯂꯒ ꯁꯠ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯥꯏꯗ ꯌꯦꯡꯉꯛꯏ꯫ ꯁꯤꯟꯊꯥꯅ "ꯈꯪꯏꯅꯤꯡ ꯆꯥꯕ" ꯍꯥꯏꯒꯦ ꯍꯥꯏꯗꯣꯛꯂꯨꯔꯒ ꯑꯃꯨꯛ ꯏꯀꯥꯏꯗꯨꯅ ꯐꯠ ꯂꯩꯊꯣꯛꯏ꯫ ꯁꯤꯟꯊꯥꯒꯤ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨꯅ ꯌꯥꯏꯗꯨ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯀꯩꯗꯕꯨ ꯈꯪꯉꯤꯅꯣ? ꯀꯔꯤ ꯍꯧꯒꯦꯅ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯝꯃꯤꯅꯣ? ꯁꯤꯟꯊꯥ ꯃꯆꯤꯟꯗꯨ ꯄꯩꯔꯒ "ꯑꯍꯤꯡꯁꯤꯗ ꯅꯣꯏ ꯃꯌꯥꯝ ꯇꯨꯝꯅꯈ꯭ꯔꯒ ꯆꯝꯄ꯭ꯔꯥ ꯍꯨꯔꯥꯟꯒꯦ ꯇꯧꯕ." ꯌꯥꯏꯗꯨ ꯈꯖꯤꯛꯇꯪ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯆꯈꯠꯂꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯉꯁꯥꯏ ꯃꯈꯩ ꯂꯣꯟꯅ ꯊꯨꯞꯅ ꯑꯉꯥꯎꯕ ꯃꯥꯂꯪꯒꯤ ꯇꯨꯡ ꯏꯜꯂꯤꯕꯤ ꯊꯥꯕꯜ ꯂꯩꯂꯦꯅꯝꯗꯨ ꯄꯨꯛꯅꯤꯡ ꯌꯧꯕ ꯃꯈꯩ ꯆꯤꯡꯁꯤꯟꯗꯨꯅ ꯅꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯊꯥꯕꯜ ꯂꯩꯅꯝꯁꯤꯗꯤ ꯀꯨꯏꯔꯦꯗ, ꯑꯁꯤꯒꯨꯝꯕ ꯃꯍꯧꯁꯥꯒꯤ ꯂꯩꯅꯝ ꯅꯝꯈꯤꯗꯕ." ꯑꯁꯤ ꯍꯥꯏꯔꯒ ꯁꯠ ꯑꯣꯟꯊꯣꯛꯂꯒ ꯁꯤꯟꯊꯥꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯏ꯫ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯗꯨꯗ ꯍꯧꯔꯤꯕ ꯊꯔꯣ ꯊꯝꯕꯥꯜ ꯀꯌꯥꯒꯤ ꯃꯔꯛꯇ ꯇꯥꯁꯤꯜꯂꯤꯕ ꯊꯥꯖꯃꯥꯒꯤ ꯃꯃꯤꯗꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯌꯥꯏꯅ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯣ, ꯀꯌꯥꯗ ꯐꯖꯔꯤꯕ! ꯑꯩꯗꯤ ꯁꯤꯒꯨꯝꯕꯁꯦ ꯎꯈꯤꯗꯕ ꯀꯌꯥꯝ ꯀꯨꯏꯔꯦ, ꯅꯪꯁꯨ ꯈꯪꯂꯤꯗꯨꯅꯤ꯫ ꯅꯪꯅ ꯅꯣꯡꯃ ꯑꯩꯈꯣꯏꯗ ꯏꯃꯥꯅ ꯆꯥꯛ ꯆꯥꯁꯦꯅ ꯀꯧꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯐꯝꯁꯤꯃꯛꯇꯗ ꯌꯦꯡꯈꯤꯕ ꯊꯥꯖꯃꯥꯒꯤ ꯃꯃꯤꯗꯣ ꯉꯁꯤꯗ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯤ." ꯅꯤꯡꯁꯤꯡꯕ ꯃꯥꯒꯤ ꯃꯒꯨꯟꯁꯤ ꯅꯤꯡꯁꯤꯡꯕ ꯍꯩꯇꯕ ꯀꯅꯥꯅꯗꯤ ꯈꯪꯂꯔꯣꯏ꯫ ꯅꯤꯡꯁꯤꯡꯕꯒꯤ ꯃꯇꯤꯛ ꯐꯖꯕꯒꯤ ꯃꯌꯥꯏꯁꯨ ꯍꯦꯟꯒꯠꯂꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯍꯣꯡꯕ ꯅꯥꯏꯔꯔꯣꯏꯗꯕ ꯅꯤꯡꯁꯤꯡꯕ ꯃꯥꯅ ꯃꯤꯑꯣꯏꯕ ꯀꯌꯥꯕꯨ ꯋꯥꯍꯜꯂꯤ, ꯍꯔꯥꯎꯍꯜꯂꯤ, ꯀꯞꯍꯜꯂꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯂꯨꯕꯗ ꯉꯁꯤꯗꯤ ꯁꯤꯟꯊꯥꯗꯨ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ꯫ ꯆꯍꯤ ꯀꯌꯥ ꯆꯨꯞꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯅꯤꯡꯁꯤꯡꯕꯗ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯗꯕ ꯋꯥꯔꯤꯁꯤꯡ ꯑꯃꯨꯛꯇꯗ ꯄꯨꯂꯞ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯌꯥꯏꯅ ꯉꯥꯡꯂꯤꯕ ꯋꯥꯔꯣꯜ ꯑꯗꯨꯒꯤ ꯄꯥꯈꯨꯝ ꯑꯣꯏꯕ ꯌꯥꯕ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯔꯛꯇ꯭ꯔꯕꯗꯨꯗ ꯁꯤꯟꯊꯥꯔꯣꯝꯗ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯕꯨ ꯁꯤꯟꯊꯥꯗꯤ ꯃꯄꯤ ꯇꯥꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯏꯪꯉꯛ ꯉꯛꯅ ꯅꯨꯖꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯤꯠꯀꯤ ꯄꯤꯗꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯄꯥꯈꯪ ꯃꯥꯒꯤ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨꯅ ꯇꯞꯅ ꯅꯥꯟꯊꯣꯛꯇꯨꯅ ꯍꯪꯂꯛꯏ, "ꯀꯩꯗꯧꯔꯦ? ꯀꯞꯂꯗꯤ ꯁꯤꯟꯊꯥ? ꯑꯩꯕꯨ ꯑꯀꯥꯏꯕ ꯋꯥ ꯍꯥꯏꯈꯤꯕ꯭ꯔꯥ?